ngasi numida waram phongkhiba tongan manipuri sifungsingdagi maruoibi ipausing myamna thamjigi ahanbada kanglaipa maira news tagi khongosaraga popi thaba toktuna atopa mahi marong mai pakna thabagi thabak toriba village chief nipan chief minister na selgi mana pikre Manipur na paikalipa war on drug khongjang asi mapung fana saugatuna hana popi pambi thabagi thabak toramba singat subdivision gi manungda leba khunja singna popi pambi thaba toktuna mahi atai mahi marong sing thabagi thabak mai pakna sathabagi damakta ngasi chief minister na khulgi headman nipa na skill gi mana pi duna thakat papung dokre ngasi CM secretary ta pangtok pa asama thoram madura singat subdivision gi manungda leba tongan ba village chief nipa na madi atai mari leina ba khunja sing saru yaki Chief Minister N. Biren Singat Subdivision ki village Chief Nipan ki lusing makada popi thaba toktura mahi marong amadi matamga sanaba manamasing thaba ki thabak mai pakna pangtokpa dugi damakta case award piduna makoina laingana pekhaliba war on drug campaign bu mai pakna sakoliba dugi damakta su thakatba phongdokhe hainisu pawusna makhatarakli Makasa tarak poina to papamna Chief Minister gi mini haijinduna thabak hapigani haiduna lupa lakh taragani pa laukhi haiba miwema police na fare corruption suya yadaba Manipur gi corruption maru phona muthana asawu thodang lauduna khonariba Manipur gi Chief Minister N Biren gi ming sijinaraga thabak hapigani haiduna miwema dagi thengthang kayarak lupa lakh taragani pa laukhi haiba nupa ma singjamai police na fare hari Press na pangmo paugi matungina tingasi nongmani ki mamangna CM gi ming sisinaraga thabak hapigani haiduna se lauki haibigi pharaba miyaisi imung amada phaduna thamlaga miyai salabi inupi amana ohong pohong tawbagi video footage sama social media da thagalakpadagi viral hoiki masigi matungna singjomai police na se lauki hairiba kakwadagi ni hairiba nupi ama ngasi phabani hairi pharaba miyaisi haujik police na makata buwang pang sathari adubo haujik phawi oinadi miyaisi ki masak maming police ki mekaidigi phongdok poletri adubo tasengna miyaisi phare habiti sumle pharaba miyaisi na maki mayamba roman kobama CM office ta thabak tawi maduna thabak hapigani haiduna nupi asidigi thengthang kayarak ta sel oida lupa lakh taragani pa laukhibani haiba wafam social media da thagalakpa video footage asida mayek sengna palli hainisu pausna phongdorakli makasa tarak poina to papawmana sengau huran bikhrabi singju bora yonjabi unita da LMG na lupa lising ahungi tengmangkhre Light-minded group LMG Manipuna lamdam sigi awana taraba miyai singna minung sigi mateng pirakpagi humdraga marisuba tengbang oina hokiba November 2 gi nungthilda Wangjing Lamding Bazar Singju Bora Yonjaribi Sansam Unita Devi Mapuroibe S Borot Singa Laifam Lamdingda Laibi sigi potphamdagi Paisa hapa Sengau sa thakpa lakpa nupa man huranduna pukhibigi awaba tarabi sigi dama LMG Manipur ngasi sel oina lupa lising tengbang haina LMG gi publicity secretary Rakesh Nauremna press thadorakpa sirul amana hairi seolasin hai sa thakpa lakpa sakhangnoba mieduna huranduna pukhiba Sengau du da paisa oina palising ani sana oina sanama yakhi thaudo sina Sengau mapu oidibi Unita Devi yamna thamoi sokna lairi haiba pauta badigi LMG Manipur gi mekaidigi minung sigi tengbang oina lupa lising ahumasi ayuk Unita Devi gi potphamna satuna mateng banghi awaba taraba matamda mateng pangbirapagi dama Unita Devi na LMG Manipur bu thakat phongdorakhi loinana ngasi gi khongsat aduda LMG gi secretary S Ojit alusingki loinana member Santi Laisram amadi boinau maibam saryaki LMG gi secretary S Ojit na phongdokhibada kaitel punamakta number 4 saba madi huran ma kya na matam supada asina kum yengduna lei haibisi pot yonbiri be mai bel singna kaubigano hek yariba makai yamna section na pot yonbigi thabak tawbiyu sel hapa Sengau isaga sakona duna matam supada leibina basu appeal tawkhiyari atopa pawmana North East Olympic Games 2022 da Manipur na puna medal marfugani tholawri Meghalaya gi kodung oiliba Shillong na pangthongliba anisuba North East Olympic Games ki ngasi mangani sanma numida si phawbada Manipur na gold medal 38 silver medal 13 bronze 15 yauna punna medal marfugani te phangduna Assam ga sapmanana leiri Games asida ngasi phawbada Assam na gold 13 silver 18 bronze 18 phangduna medal marfugani te phangduna Manipur ge medal masing manari Arunachal Pradesh na Games asida ngasi phawbada gold 13 silver 13 bronze medal 19 punna medal nipfuga manga Meghalaya na ngasi phawbada gold medal 10 silver medal 13 bronze 18 punna 52 Mizoram na ngasi phawbada gold 3 silver medal 8 bronze medal 13 punna 18
Nagaland gold medal ahom silver ama bronze taraga taruk punna kun. Tripura gold medal ani silver medal ani bronze medal taraga mari punna taraga nipan. Sikkim na silver taraga nipan bronze taraga taruk punna medal kun mari fangli hensu paus na makata na fungdurakli. Makasa tarak po na ato papawam na Manipur gi asa worker lising ahunga samapan ga marfu ga humdoi gi panduna leramba incentive ki senpam lupa crore amaga lakh maudraga mga ga lising humdraga ni toy pitok lagani Director Health Manipur gi district taraga tarukta lairiba accredited social health activist asa worker lising ahunga samapan ga marfu ga humdoi gi tha mga gi pipam dokpa incentive ki senpam puna lupa crore amaga lakh maudraga mga lising humdraga ni thoisi pithoknaba Manipur lainga ki finance loisang na Manipur gi district lairiba CMO DDO singda sub allocate tawkhre haina health services ki director Dr. Sasikumar mangana thadurakpa official oiba sirol aman haidi seol asina hai pigadoriba asa worker singi incentive ki senpam masi chaliba sai english singani ga kungani thoi gi april tha dagi august tha phau ba haibadi tha manga gini adumapu Sandel district ki oinadi tha mari khak oigani haidi National Health Mission ki makada lairiba asa workers sing na Manipur gi kasin kuya sin mathungna satuna ana layeng gi lamda asawa thaudang lauri loinana asa workers sing na COVID-19 laisat ki matamda khudong thiba kaya mayuk na duna COVID lantheng na duna frontline worker oina seruk ya duna mathau pangthok ki bagi dama World Health Organization WHO na sakhanglaba asa workers sing ngakta ni hainisu director na thadurak pasirol asina phongdurakli loidana makhoi gi pifam thokpa incentive matam sana pithok lagane hari panma yabadi tha amada lupa lising amamam asa workers sing na incentive ki senpam moina phangduna lakli adubo pifam thokpa senpam si chalibe sai english sing ani ga kungani thogi oina april tha digi august phawba district taraga turukta leidiba asa workers sing na phangdaduna lakpani District taraga tarukta lairiba asa workers singi tha manga gi phangadaba senpam amadi asa workers sing adudi Imphal East ki asa workers samni ga taraga humdoi phangpham thopa senpam na lupa lakh mari ga lising taraga humdoi jeribam gi apunba asa worker yangkai gi manga phangpham thopa senpam lupa lising yangkai gi manga Imphal West na asa worker sahunga nifuga mapan phangpham thopa senpam lupa la ahum ga lising nifuga mapan All district ki na asa worker sani ga humpuga taruk phangpham thopa senpam lupa lakh ani ga lising humpuga taruk Kaksing district ki asa worker samaga kunga mga phangadaba senpam lupa la amaga lising kunga mga Bishnupur district ki asa worker sani ga kuntraga mga phangadaba senpam lupa la ani ga lising kuntraga mga Urkhul district ki asa worker samaga humdra phangadaba senpam lupa la amaga lising humdra Kamjong district ki asa worker samaga nifu phangadaba senpam lupa la amaga lising nifu Sandel district ki asa worker sahunga nifu gumari Nifuga marigi tha marigi phangadaba senpam lupa la ahum ga lising nifuga mari Tengnopal district ki asa worker sani ga ahum phangadaba senpam lupa la ani ga lising ahum Tamenung district ki asa worker sa amaga yangkai ga humdoi phangadaba senpam la amaga sumna ga lising yangkai ga humdoi None district ki asa sa amaga taruk phangadaba senpam lupa la amaga lising taruk Susampur district ki asa sangaga marfu ni thoi phangadaba senpam lupa la amaga ga lising marfu ni thoi Perzol district ki asa yangkai ga manga phangadaba senpam lupa lising yangkai ga manga Senapati district ki asa sahunga kungani thoi phangadaba senpam lupa la ahunga lising kungani thoi amadi Kangpokpi district ki asa samri ga humpuga manga phangadaba senpam lupa la mari ga lising humpuga manga ni Punna district taraga taruk ki oina asa masing lising ahunga samapan ga marfu ga humdoi gi athuba matamna pithok lagani hairiba apunba senpam asi lupa crore ama lakh maudraga manga lising humdraga mathoini amaramda Manipur gi district taraga taruk ki asa sing gi oina tha manga gi panduna lairiba incentive ki senpam asi athuba matamna pithok lagani haina health services ki director Dr. Sasikumar mangan official oiba sirol thoktuna khangalakpa asigi damakta all Manipur Accredited Social Health Activists Asa Workers Unions Irabat Bhawan Complex Imphal Manipur ki General Secretary oina thaupuribe AK Thoibina Press thopa sirol amana Director Health ki thaupuriba Dr. Sasikumar mangang amadi atai mari lenab official sumungam kai leitana thagat paphungdurakli amaromdana Shugi marumda lam khopsin ba yaroi athuba matamda lenga ki miheng sangbiyu haina miyamna wakat mi pham satakre Suspension on operations Shugi marumda lam khopsin ba khudakta lepu anauba khul maming thonjin ba yaroi district boundary sing nakai singalu Shugi marumda lam khopsin ba yaroi athuba matamda lenga ki miheng sangbiyu haina ngasi Imphal West ki manung sada leiba kangsup kharangi miyamna wakat khongsat changsingkhre wakat khongsat aduda stop lands encroachments with Shu group Stop British Colonials Policy Sadar Hills
from District Boundary Commission withdraw renaming of village haina thaba play card kya su paiki Imphal West Kangpokpi District Sadar Hills ki area democrat tawgadabani shugi marumda lam khopsin ba yaroi Sadar Hills haibasi colonials policy ni haina wakat khongjang adro saruk yakiba Social Development Association Kangsup ki hanagi secretary T.S. Devana na phongdokre Yangkai ke teret Kangsup khulamari yangkai ke mapan kharang koireng punsilaga Kangsup singkhong haibani Miyamna Kangsup kharang hairaga khangnabani khulasi Imphal West District ki manung sanmadana tana Shikmai Kendra ki manung da leibani shugi marumda lam khopsin ba yaroi khulasi da khunja singna khulgi mapam singda satok sasin tawba madi hingnabagi honabada khulai paibe su leibe singna thengthang kya da aki akhang piduna leire masi lengana miyeng sangduna athubada lephalu miyai khrana anauba khul maming kaya thonjiliba sikhudak lepadabani singi office sing khul sigi mapam sajilakpa sina laiminari bisingi marakta pamdaba thokdok thoklaraba maru hunbaga manare maduna thubu matamna lengana miyeng sangbidun lokhatpham thokpa thabak lokhatpiu natrabadi pamdaba thokdok kya thokpa yana leiri haikenasu pausna phungdurakli amaromdana Indiana malemgi shakti leiraba leibak singi manungda yawba ngamlibisi Jawaharlal Nehru gi honajamani oibobi Malem the Quaidi is our democracy set but Lebam Oidiba, but an Malem Gisaki Lerable boxing in Manung the Yawang of Libasi, Lake Hidraba, Baraki Ahanba Prime Minister Zawahal and Nehru Yona Zamani Hanagis Minister Okram Ibobina Fundokre, Wapa Masingasi Manipur Pradesh Congress Committee MP Shishina Sinduna, Lebas in a Ninkatam Navamatung, Ahanba Prime Minister Oikipa Zawahal and Nehru Gisama Contragum de Shubama Numika Madilena, Bangto Patoramada, ex Minister Oibobina Fundokibini. MPCC ki makok thongbo lusingba amasung tuan ba unit ki official kya na saruk yaduna laikhidraba Jawaharlal Nehru gi mitamda haikaleka tamduna mapung phaba ikai kumna butki Congress bona pangtokiba thoramadur o ibobi na makatana hai Jawaharlal Nehru na leba sigi North East region na pinamba khudol amasum leba sigi dama kathoklamba kaya aduna ngasi phiba masi yawba ngamlaklibani British ki makutigi anaubu India ma semgana bohona bada Jawaharlal Nehru na laukiba thongdang sing malem gileba kya na singthanari bani adumangna ma asi anaubu India ki architecture ni haina sak sonari bani Jawaharlal Nehru ki matamdadi malem ge masum leba sigi miyamna asumasumba punama khangna duna leirabani masida Congress party ki mekeri gi thoidokpa sinda paudana bi wapam leiti hainsu o ibobina makhatana phongdokhi hainsu pausna palakli topa pawmanamo Angang singi numit ke mari lainana anjit na mahiroi angang singda siya kalamian thokre ngasi November taraga mari si India gi ahanba Prime Minister Jawaharlal Nehru gi mapo numit ki thoram barat sin bathuna pangthokli angang gi numit asiga mari lainana hairokpa 3 alamkhong ningthaujam laikai digi ningthaujam anjit apokpa samungona hairogi tungan maphamda lairiba lainga ki school singda lairik tamliba mahiroi singda siya kalamna singma pulam singen thokre Ningthaujam anajit hauji Hairok High School da science ki oza oiduna mairoi singta pi tambiri boza mani panmaya bade ningthaujam anajit kunai sigi tola taraba singbu mateng kya pangwibigi damak lemjaningai oiraba Dr. Ambedkar Fellowship National Award phangraba mi mani mamang oza am oinasu anajit na hairoki tungan mafam singda leiba mairo kya da su lemna lairik amadi se kalam na singbu yenthokuna lairaba mairo kya ba pungning thawatuna mahi tambada tengwang bagi thabak kya pangthoktuna lakli ben supali Makasa tarak poina kangla paudi ge topa pawm na sangai festival mangoinana Khagempali area da coming operations takre Thasigi kunga mathoi digi hauduna pangdokadribe sangai festival gi mangoinana Manipur police na pamda pa thaudok thoktana ba local section tharang sarwa moina Imphal West command gi kangbo mana Khagempali panthak hamadi pankha area da ayuk pung 3:30 dagi 9:30 taba faw coming operations takre Yum marfurom da sangduna madura leramba miyai sa mag yangkhairo ammam to oina verification satakhi Tungan ma lahulup singi bail out leiba miyoi manga yauna verification satakhi badura thoidokpa apa pun gi paudi leiti hairi hanisu pausna palakli atopa pau khara kangla paudi gi makasa tharak poina maroiba pau thamjage state gi thakta children's day gi thorom pangthokna khre ngasi gi naha sing matik chaba mi amamam oina ba lamjing hoba tai bai fai ngasi lebak sin bathungna Pandit Jawaharlal Nehru gi mapo numik ke mari laina pangthokliba children's day gi thorom Manipur gi tungan mafam singda park sana pangthokre mapung moiba thoram moina state ki thakta social welfare department sindra national children's day gi thoram eboyama sumang lila sanglena pangthokre thoram madura Manipur sarkar gi additional chief secretary p baifai joint secretary lamtang tui
Bangsung Social Welfare gi Joint Director Banti Konthaujam na athoiba mitunglenching oina saru yaki hari tharomadu wangang ladun Additional Chief Secretary P Baifai na phungdokhibata na oiriba mairoi singna thawayawna matik chadaba yadi haina honasi ngasi hona haudrabadi tunglam chat leibak thibu rakpayai November 13 Children's Day gi tharamasi mairoi sing oina di yamna nungaiba numit amani al oiraba singsu makoina mairoi oiringe matam na hauna na ningsing hanba numit amani Hena maru oiribadi ai khoigi lakadoriba tungi khunayama semji hairabadi ngasigi na oiriba mairoi singi kutalai ngasigi na sing matik chaba moiba ngamnaba ngasidagi lamjing haubatai afaba infrastructure kya laiduna su matik chaba human resource semhaudrabadi kana famlaiti human resource asina hena maru oi Manipur si chakot hansi hairabadi ai khoi khakta chakot pa yaroi ai khoigi isa isu sing phajana matik chaba mohenduna chakot hanba tai haina su phungdokhi hari Atopa pawamana sai kharagi matungda yelhomi sing iramdam sida saidang bugum hingba soiroi kil Maikei khudimaktagi agliba mitop miancha singna khunda silaktuna lamdam sigi yelhomi singi mafam tamatamna mut sinjilakli aikoina nong makangdana lam yole duga mitop singdigi lam maset ama phawba handokpa ngamde handaki haukiba sai tara sida mitai nupi amana angang pokpugi sang asi sada 1.5 habidi ani yauna poktre aduga nakalamada laiminariba furup kharadi mapanaki sawbok oina sanglakpa yauna taruktagi nipan pabo pokli masina leptana satharabadi sai kharagi matungna yelhomi sing asina iramdam sida saidang bugum hingba soiroi mi laibinaba laitraba mathon sariba dolan sing asina khunagi muchinba yaroi yelhomi sing yaudrabadi lamdam asigi lengak lon mitop ki mukuta takiba soiroi haina kanglai imalup kilgi secretary publicity l sant laimena khuyek pi duna thadorakpa sirulaman hairi Aikoigi mi singna hantarakbi asobo maram amana khunai sida satharakliba hidak managi lan sini lan asida mitai nupi samagi manungda marfudi hidak managi pulam sijinai masina maram oiduna haksangi kayat khuding sonthaduna nupi oibigi mating adu hali masina yomba lambidagi lapna lehali amadi lamna masida mi sing hantanabigi asobo maram amoiri loiduna hidak mana sijinabadagi makhal kyagi laina amadi cancer nahanduna nupi kya no makangdan siri Taraga mapan suba century da Sainagi miyam kudima opium nisana landa khiduna lup khiba yawbagi matang adu ningsingu mathautai loinana opium war gi mayokta sangshin khiba Sainagi khongjang adu Manipur government na khunai si kanana hidak managi mayokta thabak paikatpa mathautare maramasina government na yellomi singi khanbiraga Fong na hidak managi polam sing yolibi sing asi numit mangani gi manung na sarkar na thingbiyu nataba taraga di khunai si kidamakta lairiba kangla imalup kilna akanba Kongjang sangsina na ba siem sare sangsin jagadoriba kongjang asida kanglai pakta laiminariba kanglai sa singna hagolakliba na singi namakta khanbiraga mateng pangbiyu sohaidi makasa tharak poina paujal pausi dige topa paw manamo laimram eco park amasum resort maikum hangdoktun miyam na khusina khre haidi Bisnupur district ki oinam kendra gi manung sanba laimram da nangno sagatpa laimram eco park amasum resort Manipur lenga ki tourism department gi chairman chu oiriba langthabal kendra gi MLA karam syam na maikum hangdoktu na ngasi miyam no khusina khre thoram du da tourism department gi chairman ni karam syam moirang kendra gi MLA thungam santi oinam kendra gi MLA irengba nalini amadi laimram khun gi khulakpa laisonba maimuna athoiba mithunglen suoina saroyaki Thoramadu mari lainana karam syamna phungtokibada malemgi mafam sinba thuna satpada sai lising kya degi satna lonsat kya ngakna satna duna laklaba satna lonsat ngakna satpadu sokhatpadni haina launari masina laimaram na sakpa tare ki satna lonsat ngaktuna satli masima sakthoksa ningai ni mafam asi yamna fajaba mafam ama oiri aduga horticulture forestry ki ngak senba sengwatpagi mami su tari aduna ningthina semgalaga lamdam sigi sinmi londa su asabu mating phangba ngamgani maram aduna staff sing raklaga DPR ama tharaga mapung phaba eco park ama semgatpat asabu mating pangani Bharat ki tourism gi map ta Manipur su yawba ngamnaba semganaba honari aduna singi napom su hoiba lam su marangkaina leiban eco park asi Fazaba mapamama oinaba semgat kanaki MLA irengba nalini na phongdokibada imoinu eco park and resort asi miyamgi pungning sumaningai oiba mapam ama soidan oirakani thase maramasina miyam puna thamoi sena hona minaduna simganaba hona minasi haikenasu pawsna makhatana supalakli koina di miyam pawsu matang sa lusinjarge masu miyam puna na update ngai minase nesu channel sigi mekedigi miyangi famna su thamjari